ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯄꯥꯊꯣꯛꯄꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯍꯥꯏ ꯐ꯭ꯂꯠ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯏꯊꯥꯏ ꯕꯦꯔꯦꯖꯀꯤ ꯒꯦꯠ ꯃꯔꯤꯃꯛ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯇꯞꯅ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯕ ꯂꯩꯀꯥꯏꯁꯤꯡ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯅꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯑꯁꯤ ꯍꯥꯏ ꯐ꯭ꯂꯠ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯃꯌꯥꯗ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯆꯦꯀꯣꯟ, ꯀꯣꯅꯨꯡ ꯃꯃꯥꯡ, ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ, ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ, AIR ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯀꯝꯄ꯭ꯂꯦꯛꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ AIR ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯀꯝꯄ꯭ꯂꯦꯛꯁ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯄ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ AIRꯒꯤ ꯍꯥꯏ ꯄꯥꯋꯔ ꯇ꯭ꯔꯥꯟꯁꯃꯤꯇꯔꯗꯒꯤ ꯀꯪꯂꯥ ꯆꯦꯅꯦꯜ ꯑꯃꯁꯨꯡ ꯄꯨꯡ 8:30ꯒꯤ ꯄꯥꯎꯗꯤ ꯃꯍꯧꯁꯥꯒꯨꯝ ꯂꯦꯞꯇꯅ ꯁꯟꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯔꯦ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯝꯂꯣꯡ ꯇꯦꯂꯤꯄꯇꯤ ꯃꯄꯥ, ꯅꯤꯂꯀꯨꯊꯤ, ꯈꯣꯡꯍꯥꯝꯄꯥꯠ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏ, ꯑꯋꯥꯡ ꯂꯩꯀꯥꯏ, ꯃꯌꯥꯏ ꯂꯩꯀꯥꯏ, ꯈꯨꯅꯧ, ꯈꯥꯕꯝ ꯂꯥꯏ ꯍꯔꯥꯎꯐꯝꯅꯆꯤꯡꯕ ꯃꯐꯝꯗ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯩꯉꯥꯡ, ꯑꯆꯥꯟꯕꯤꯀꯩꯗꯁꯨ ꯇꯣꯔꯕꯥꯜꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯐꯨꯠ ꯐꯥꯎꯔꯛꯄꯗꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯍꯧꯔꯦ꯫ ꯕꯥꯁꯤꯈꯣꯡ, ꯃꯥꯏꯃꯣꯝ ꯂꯩꯀꯥꯏ ꯃꯄꯥ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯁꯨ ꯂꯩꯕꯥꯛ ꯀꯤꯟꯊꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯄꯔꯤꯡꯒꯤ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯁꯤꯡ ꯍꯥꯏꯖꯔꯛꯂꯦ ꯍꯥꯏꯔꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏꯁꯨ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯏꯊꯥꯏ ꯕꯦꯔꯦꯖꯇ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯔꯦꯖ ꯑꯁꯤꯒꯤ ꯒꯦꯠ ꯃꯔꯤꯃꯛ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯐ꯭ꯂꯗ ꯀꯟꯇ꯭ꯔꯣꯜ ꯁꯦꯜꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯅꯨꯊꯣꯡ ꯃꯄꯥꯗ ꯍꯥꯏ ꯐ꯭ꯂꯗ ꯂꯦꯚꯦꯜ ꯋꯥꯔꯅꯤꯡꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯁꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯑꯁꯤ ꯐ꯭ꯂꯗ ꯂꯦꯚꯦꯜꯗ ꯆꯦꯜꯂꯦ꯫ ꯅꯝꯕꯣꯜ ꯇꯨꯔꯦꯜꯗꯁꯨ ꯍꯧꯖꯤꯛ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯑꯃꯔꯣꯝꯗ ꯏꯊꯥꯏ ꯕꯦꯔꯦꯖꯀꯤ ꯒꯦꯠ ꯃꯔꯤ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯒꯦꯠ ꯑꯃ ꯊꯤꯡꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯦ꯫ ꯏꯆꯥꯎ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤꯕ ꯐ꯭ꯂꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯅꯝꯕꯔ 0385245150 ꯗ ꯏꯆꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯏꯃꯔꯖꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯃꯤꯌꯥꯝꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯦ꯫